Mar inpui na nungaitaba phongdokre pawasi Kangla Pau-Pausiedagi lawkhatchabane. Mar inpui Jiribam District Department of Information and Publicity na thadorokpa sirolaman haukiba tha asigi mangada West Bengal dagi Jiribam District Telecom District thabak tauba Bishnu Barman kauba miyoy asi Latil Khal area dagi mangkiba sida Jiribam da ladiba Mar community da singnaba ladiba si nungaitaba phawi haibaga loinana Mangkiba Bishnu Barman Marilay na ba authority na pangnaba na biyo haire Cherola sina makata arivade Manipur da hugzik oy de bairang asina maram oydaga Mar community da singnaba laibagi tonga sandogliba si nungaizade Jiribam de anti-social element sing na thogdok asida khudong saba lawbiga no Mangkiba Bishnu Barman athuba da puthok na ba na minasing Hiram asida kanagumba Kangluk organization sing na makata na Mar community bu mingsat thina ba tawraglabade Madukit sapsaba thabak Mar inpui Jiribam region na sapsaba thabak lawkhat ka ni haire Sakhang da basing na lupa crore ani gi demand ga loina na fakhiba miyoy tek ta kaida na thadorokre pawasi Kanglei Paki Maira Pause dagi lawkhat sabane Masakhang da bakhulai pai basing na lupa crore ani gi demand da fadu na pukhiba miyoy ama police na khongul leading ai tek ta kaida na thadorokle haire Sakhang da basing na tek ta kaida na thadorokla ba miyoy adu MD Tasudin sahi kuntra ga nipan ne Irilbung Police Station ki kairaw Menjor Ingkhol dagi ne press na fangba pawgi matungin adi MD Tasudin tha asigi nipan gi ayukta mahak masagi A star car registration number MN06LB 5731 da mahaki loina bi wazira sahani amadi masanupi ga loina na mayumdagi kong matam na lakpagi lambi da ayuk pung taraga minute kuntra rom taba matam da masakhang da basing na kong ba lairen pat mapada nong may utuna gari namdu na khamke Masakhang da basing adugi manungdagi karadu thauragang mapa masama khoy ahumbu karadugi maning thangba seta phamanke aduga atopa sakhang da miyoy kharanna registration number yaudaba karadugi maningda inarakhe gari adu khongman mangjin yaurakpada MD Tasudin gi loina bi amade masanupi mafam aduda thadoklamlaga Tasudin bu faduna puraga gari adu da fajinduna adumak thamke loina na sakhang da basing aduna Tasudin gi loina bi da Thogdok asigi maramda miyoy amata da amade police ta takpa yaroy lupa crore ani puduna lakadabani haina khangan baga loinan na MD Tasudin bu sakhang da basing na faduna puduna sakhivani haire Thogdok adu thokraba matungda sakhang da basing na faduna pukraba MD Tasudin gi khongul police na liduna thiba humbagi thabak yamna kanna satharingai ngaha numidang pung 3 minute kuntra rom ta ba matamda MD Tasudin sakhang da basing na tek ta kaidana thadorokre haire Border town more ngasidi Africa ki jungle ga pangkak oire pawasi pandam pausi dagi lawkhat savane kuki narco terroristing na mitai da tamna landarak padagi more da khundari ba mitai sing na mayum thadok tuna tampak lamda hangliba relief camp sing da sangjafam lawduna lairakpa ngasi tha taraga nipan helak paga loinan na maina tumda chakraba border town more gi phibam ngasi mi ta da asukpa Africa ki jungle ga pangkak oire mamang sehi gi me ahum dagi thorokiba Kangluk ki irang asina Maram oiduna border town moreda khundari ba maitai singi yum mai thaba yauna ete kaya satharak padagi lanjena duna tampaki mafam kaya da hangliba relief camp sing amade khangna chana bagi mafam sing da sangjafam lawduna karamba numitta masagi yumda hanjenduna laiba phanglakadagi haina awaba kaya khangduna laire yumthangna ba laibak Myanmar da lan thorokpa amade kuki narco terroristing na mitai da tamdana landarak padagi furup Kangluk kaya na punna khundari ba border town more ase Furup kaya gi lalol itiki mafam ama oirambane adubu ngasidi mafam asida khundari ba furup kaya amasung lalol itiki thabak lepkhibadagi safagada ba mafam singda sanakhiba kaya yaure kuki narco terroristing na satharagli ba lana sina more da punna khunda minaramba furup khuding makta asuki matik awaba saitheng pire atopa furup kaya gi miyoy singna more da lalol itiki sathok chasin tawbada Imphal more lambida kuki khulai paiba singna thatuna Entry fee ni haiduna lawning ba senfam kaya lawre BOC ki training center amade night shelter ahum sangakhre Manipur da lupa crore samaga yankhairom gi working women hostel tara sanaba thaurang leire chief minister pawasi pandam pausi dagi lawkhat savane building and others construction works BOC ki training center amasung night shelter ngarang chief minister N Birena sangakhre Ngarang sangariba night shelter ahum adude Jiribam da ama Imphal East ki Kiamgai da ama amade Imphal West ki Sekmai Interstate Truck Terminus da ama ne loina na training center na Tagial da laiba ITI complex da ne Sangaba duga mari laina na Chief Minister N Birena hai matamamada
MOBCꯒꯨꯝꯕ amadi Labor Departmentgumba Departmentsing asi thabak masa-masa khara khak tawba department oina uramme. Adubu state asida BJP laingak lakpadagi departmentsing asigi makhada miyamgi yaifanaba thabak thauram kaya paikhatpa ngamle. MOBCgi makhada ching khaktada lupa crore lisingi thabak thauram tawba yai haibasi laingak asina white paper oina su mamangi senba sahida puthokpa laikhre. Labor Department ki oina su sanglaba matam asida maming khakta ki department oina lawduna lakhibane. Adubu laingak asi lakpadagi department asigi makhada ima ibel sing worker sing da labor card piduna department asigi khuthangda kanaba kaya phangba ngamle haibaga loinana nongmagi suraga hingzariba sinmi miyambu labor card saduna sahigi amade thagi senfam khara phangannaba honariba simak thagatli haiking CM na makhata na hai Prime Minister gi nari sakti nupi singi phibam phagaranba amade izat laina hinganabagi pandam asigi makhada makhal makha kaya gi scheme sing hogdogle Prime Minister gi anauba thaurang ama oina Manipur da lupa crore chamaga yankhai romgi Working Women Hostel tara sanaba thaurang leire hostel asi maruoina thabak tawjariba nupi singna yumda hanbada thengnaba khudongsadaba kaya adu koganaba sagadaba hostel ne hostel asi Manipur gi tongan ba mafam tarada sanaba thaurang leire loina na youth singi oina su tagyal da building ama su sanaba thaurang leire hai kheng laingang na masak khangdaba khul singda scheme amatagi khudongsaba sing pidanaba State Cabinet na warep laukhre masang oiba warep sing laingang na recognize tawdaba khul singda scheme amatagi khudongsaba pidaba IDP singda CMHT card cover tawba Zawjang tekta police station ama singdadamda ireng police outpost lingba SSA gi Kasturba Gandhi Vidyalaya amasung Netaji Subhash Chandra Bose Auxia Vidyalaya gi nantising amasung teaching saniga yangkhai taruk contract hapa Pawasi pandam pausi dagi laukhatsabane Chief Minister Nongthongbam Biren chair lawduna ngarang ayuk CM Secretary ta pangthokiba cabinet mifamna laingang na sakhanglaba village khaktada government na paikhaliba tongan ba scheme gi khudongsaba piba duga recognize tawdaba khulsingda khudongsaba pidaba haina cabinet na warep lawbaga loinana Manipur da hanadagi leiriba disturbed area da ahongba thamdana basu cabinet na warep lawkhre ngarang pangthokiba cabinet mifamadugi matangda Manipur laingaki wangang loisu oiriba Health and Family Welfare Minister Dr. Sapam Ranjan na ngarang nungthil lamphel sana kaithel da leiba mahaki official residence da paumi singa unaba da mahak na hai ngarang famkiba cabinet mifamna Manipur da leiriba disturbed area da ahongba leitaba haina warep lawre law and order gi fibam yenglaga None district ki Zawjang tektagi kilometer taragani thoirom chalaga leiba leimatak bridge manak nungsai khulda police station ama thambaga loinana Zawjang tektana police outpost ama thambaga loinana strategic point ama oiriba singdada manakta ireng police outpost haina maming thonduna outpost ama lingkhatpadasu cabinet na ayaba pire haina Dr. Sapam Ranjan na makhata na phongdokhe appointment pibagi matangda palladuna mahakna hai Havildar oina mathauda leikhiba miyoi amagi loina bing Thoksom Priyarani kaubi ama amade Laisram Rosie Baby Chanu compassionate ground da lainga ki thabak hapada ayaba pibaga loinana settlement gi supervisor gi post ani hapadasu cabinet na ayaba pire assembly gi guest house leiriba museum and archives ki receptionist gi pay structure sembadasu ayaba pire Jenims linkhalakpa matamda Manipur Health Services tagi staff khara Jenims ta laikhe hairiba miyoi sing ase pencil rule gi makhada makoibu pension pinaba Art and Culture gi makhada Sankritan Department ta teaching staff ahum hapadasu cabinet na ayaba pikre SK Women College ki lecturer mapan assistant professor da upgrade tauba Samagra Shiksha Manipur gi makhada Kasturba Gandhi Balika Vidyalay Subhash Auxia Vidyalay teaching amasung non teaching staff saniga yangkhai taruk contract lawbada ayaba pikre Ima Nongthang leima yaifatengbang scheme gi makhada beneficiary amana chahida lupa lising marfuga mathoi dagi henna kanava phangba yadaba haina lepkhre Imphal Dimapur National Highway da lane mari da lambi pakthokna baga mari lainana Imphal Kohima gi Manipur section ga Government of India gi President gi mingda lam lauksin ba Senapati da Indigenous Sports Complex ama thamna ba masigi darkar oiba lam lauksin ba video thobal amasung video wangjing ten thagi manung laisang them amasung Texam Village da Solid Waste Management Processing Facility linkhatna basu cabinet na ayaba pikre ngarangi cabinet mifam na laingang na sakhanglaba village khaktada government na paikhaliba tongan ba scheme gi khudongsaba piba duga recognize tawdaba khulda khudongsaba pidaba haina su
Ngarangi cabinet na warep laure. Government ki thabak tawdaba internally displaced person khudingmakta Chief Minister gi Haksel gi tengbang cover tawnabasu ngarangi cabinet na yaba pikre hainasu Dr. Sapam Ranjan na phongdokkheng